Blinkitdagi pot chaysingse order tawbasingse hadi moina sum leibagi bonus macha amasu hapire ko ado mayam yengminarse ado Blinkit leibase yam kanare adi potsu dum yam tangbusu oide dum mayam ke haitare dum leibi yaba kano oibudo dum oye dum mayam yengminarse kajal do mikha taina ba do adu duna sina blue gi duna yam paame naina ani si chenjabane si sigi nestle serigro harise asi oina hape angangi oina trial na to hana na trial gi oina hapire adu gi sembiri ni sagi how bra my chocolate yawe yam mui bra ba dai ro ba what mama oh chocolate yawe yaw sa yam yoi bra amta hai ro dana sida my strawberry chocolate yawe yes to haro kamai to ba it's like strawberry and chocolate and banana this yellow one over here and look at the strawberry one okay ta sa how re sao rồi con hojik lerakpa Blinkit tagi do adu do sisina blue kajal dune aduga sisina blue heaven gi peach tune bako adu si jai ani sisina ga ulak chabi ko lungina se me ani ai khar pam jabai tar blue je changning ba jam kui ra bane bako adu blue je amta tai ge amta tai sala amta yenge nai dai jam kui ram ne do ai ngasi dining ba thonge akhoi nupana Blinkit gi order to piro ba yawa mayam ji comment adum pibiro ai yam chamna sum kana tawjabane aina pamjaba color choose tawbane chana da khangde mayam na kam adum comment pibiro hai tare ado mayam na ai channel je pambira ga di subscribe tawbiramo comment ju pibiro soigi ba ngang gi ba lere ba su ngakpiyo na haina smaina akhoi nupana ngasi se ayuk tamuk kai kai no war pa lai bu tappada hojiki hariba uncle sabji romanu pa sina ko adum koi si sai haiba je khangabani na adum mana adum kaure law kholo na haire da lawraga lae adaini yaman khibagi mamang da su lawraga kanghan giba lai hojik su mu kanghan ge na aina kanna amuk sem sarambane yame pawadi yankhai piye yankhai kini lawra ise ado hojiki oinadi yamna pamba enzang ama oire haitare ado si kanghange na tawbani mathang sahi su sayana ba na adugi manthoambane yam phajadra mayam saugri se masak su yam phajai masa su yam nale ngalingai de lawbani na moi ising su jaisan bide bako ado ising jai dingai de porak pagi de magam harawe ngasai saugri do polang ama thandore ini si plate ama handakti yam fajana koina khangnarabani na chare do khangamina uncle do koina haiba uncle do adudana dum pubire handakti ko aduna dum mathang sahi pok sayarani hapet chapet aina kanghange na ko si yam koina kan to buya de ko hapet chapet kanghanlaga ne dum isin ting thokpadane saina dum fresh oiba ji saina dum phangne ko adubu hangdaba pot oibanina smaina manthokjaraga kanghanlaga sanabagi semjaba haitare tosu polang ama mananina kupthara pak haidi kana tobunina pakthare adubu paibadadi yam phajana yame asida leire singaisina ai kanghanjaraga thammage aduga singaisina hoji horengi sanaba haidi makhuk manada kaka yauri mana singse loi manthoga ko sina tongana serang de yomaga ai thammage loire ngasai digi manbasing do sita khandok pa yaba khandoe loisangre de leire sina hayang chiki chana ba oirani habado ina manthokjare loire dum phanyam thoe phanyam phange sisima cherang de yomaga hayang chiki oirage duga saigi plate ta si thamamba plate ta thamamba do so punjanare
ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯪꯍꯜꯂꯒ ꯊꯝꯃꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯗ ꯌꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯃꯟꯊꯣꯛꯈ꯭ꯔꯦ ꯐꯪꯕꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯈꯔ ꯍꯥꯏꯗꯤ ꯇꯥꯡꯅ ꯐꯪꯕ ꯍꯥꯏꯕꯗꯤ ꯇꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯕ ꯄꯣꯠꯁꯛꯁꯦ ꯈꯔ ꯇꯥꯡꯅ ꯐꯪꯕꯅꯤꯅꯀꯣ ꯌꯥꯝ ꯐꯖꯅ ꯍꯩꯅ ꯃꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯅ ꯀꯪꯍꯜꯂꯒꯀꯣ ꯍꯥꯏꯅ ꯋꯥꯏ ꯁꯤꯠꯄꯕꯨ ꯌꯥꯅꯤ ꯁꯥꯏꯅ ꯋꯥꯏ ꯁꯤꯠꯆꯟꯕ ꯌꯨꯝꯗꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯋꯥꯏ ꯁꯤꯠꯅꯕꯗꯣ ꯀꯥꯎꯔꯦꯗ ꯌꯨꯝꯗꯗꯤ ꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯀꯔꯤꯅꯣꯝ ꯍꯥꯏꯕꯗꯣ ꯋꯥꯏ ꯁꯤꯠꯅꯕ ꯎꯔꯩꯔꯣꯝꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯤꯠꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕꯨ ꯌꯥꯅꯤꯗ ꯀꯩꯅ ꯀꯤꯁꯜꯂꯒ ꯁꯤꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯧꯖꯔꯦ ꯑꯗꯣ ꯀꯩꯅꯣꯒ ꯉꯥꯁꯦ ꯆꯦꯡꯀꯨꯞ ꯃꯅꯥꯗꯣ ꯑꯗꯨꯗꯨꯒ ꯊꯥꯒ ꯈꯤꯇꯪ ꯊꯣꯡꯖꯒꯦꯅ ꯉꯥꯁꯦ ꯈꯔ ꯇꯥꯎꯊꯣꯛꯑꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯀꯣꯛ ꯃꯔꯨꯁꯦ ꯉꯧꯔꯒ ꯆꯥꯅꯤꯡꯉꯦꯌꯦ ꯑꯗꯣ ꯃꯀꯣꯛ ꯃꯔꯨꯁꯦ ꯃꯣꯏ ꯀꯩꯅꯣꯗꯣ ꯃꯊꯤꯕꯣꯡ ꯍꯥꯏꯕ ꯀꯩꯅꯣꯗꯨꯁꯨ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯅꯤꯡꯉꯦꯅ ꯁꯦꯝꯃꯤꯌꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯑꯂꯨꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯂꯩꯔꯦ ꯁꯤꯡꯗꯨꯗꯤ ꯇꯧꯔꯒ ꯉꯧꯕꯤꯌꯣꯌꯦ ꯁꯣꯏꯕꯨꯝꯒꯅꯤꯀꯣ ꯉꯧꯗꯣꯏꯁꯦ ꯁꯤ ꯁꯣꯏꯕꯨꯝ ꯈꯔꯁꯤꯒ ꯉꯥ ꯃꯀꯣꯛꯁꯤꯒ ꯑꯂꯨꯁꯤꯒ ꯇꯧꯔꯒ ꯃꯥꯒꯤ ꯈꯤꯇꯪ ꯉꯧꯕꯤꯌꯣ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯌꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯉꯥ ꯑꯇꯥꯎꯕꯁꯦ ꯆꯦꯡꯀꯨꯞ ꯃꯅꯥꯁꯦ ꯍꯥꯞꯄꯒꯅꯦ ꯊꯣꯡꯗꯣꯏꯁꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯑꯃ ꯀꯟꯅ ꯆꯥꯟꯕꯤꯔꯩ ꯃꯄꯥꯅ ꯆꯦꯡꯀꯨꯞ ꯃꯅꯥꯗꯨꯒ ꯇꯧꯔꯒ ꯊꯣꯡꯕ ꯆꯥꯅꯤꯡꯕ ꯉꯥ ꯉꯥꯛꯇ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯕ ꯃꯅꯥ ꯃꯁꯤꯡꯗꯨꯗ ꯉꯥ ꯈꯤꯇꯪꯒ ꯍꯥꯞꯄ ꯊꯣꯡꯕꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯩꯅ ꯉꯥꯁꯦ ꯇꯥꯎꯊꯣꯛꯆꯔꯕ ꯁꯣꯏꯕꯨꯝ ꯊꯥꯛꯆꯜꯂ ꯁꯣꯏꯕꯨꯝ ꯃꯅꯝ ꯂꯥꯛꯑꯕ꯭ꯔꯥ ꯁꯣꯏꯕꯨꯝꯒ ꯃꯀꯣꯛ ꯃꯔꯨ ꯑꯉꯧꯕꯗꯨꯅꯤ ꯁꯤꯗꯅ ꯆꯦꯡꯀꯨꯞ ꯃꯅꯥ ꯗ ꯂꯩꯔꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯉꯥꯁꯦ ꯈꯤꯇꯪ ꯊꯥꯛꯑꯒ ꯇꯤꯜꯍꯧꯁꯤꯒ ꯉꯥꯔꯤ ꯈꯤꯇꯪꯒ ꯊꯥꯛꯑꯒ ꯊꯣꯡꯒꯦ ꯈꯥꯃꯦꯟ ꯁꯤꯟꯕꯁꯨ ꯈꯤꯇꯪ ꯊꯥꯛꯀꯦ ꯌꯥꯝ ꯊꯥꯛꯄ ꯆꯥꯅꯤꯡꯗꯦ ꯈꯤꯇꯪ ꯈꯤꯇꯪ ꯅꯪ ꯊꯣꯡꯗꯣꯏꯁꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯥꯔꯦ ꯊꯥꯎꯁꯦ ꯌꯥꯝ ꯍꯥꯞꯆꯤꯟꯗꯕꯩꯅꯦꯕꯀꯣ ꯊꯥꯎꯁꯦ ꯌꯥꯝ ꯍꯥꯞꯄꯁꯨ ꯆꯥꯅꯤꯡꯗꯕ ꯃꯆꯨꯁꯦ ꯈꯔꯗꯤ ꯍꯥꯞꯈ꯭ꯔꯕ ꯃꯣꯔꯣꯛ ꯃꯆꯨ ꯍꯥꯞꯄꯤ ꯅꯪ ꯁꯥꯒꯗ꯭ꯔꯥꯅ ꯇꯧꯕ ꯎ ꯃꯣꯔꯣꯛ ꯑꯃꯁꯨ ꯍꯥꯞꯄ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯕꯦꯝꯃꯩꯕꯥꯅꯤꯒꯤ ꯆꯦꯡꯀꯨꯞ ꯃꯅꯥ ꯊꯣꯡꯕ ꯄꯠꯊꯈꯤꯕꯗ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪ ꯊꯝꯃꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯊꯣꯡꯕ ꯉꯁꯥꯏꯒꯤꯗꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯄꯥꯟꯒꯤ ꯁꯣꯏꯕꯨꯝ ꯉꯧꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯒꯤ ꯀꯩꯅꯣ ꯆꯦꯡꯀꯨꯞ ꯊꯣꯡꯕ ꯁꯤꯅ ꯃꯄꯥꯒꯤ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯏꯆꯥꯅꯨꯄꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯄꯥꯁꯨ ꯆꯥꯔꯦ ꯃꯣꯔꯣꯛ ꯁꯥꯕꯅꯤ ꯏꯕꯦꯝꯃ ꯁꯥꯏꯟ ꯊꯣꯡꯖꯕꯅꯤꯅ ꯍꯥꯎꯔꯦ ꯆꯨꯔꯦ ꯗꯦꯜꯂꯤꯗꯤ ꯅꯣꯡ ꯐꯖꯅ ꯆꯨꯔꯦ ꯁꯤꯗꯕꯨ ꯉꯥꯏꯔꯛꯄꯗ ꯑꯩꯒꯤ ꯍꯧꯖꯔꯤꯕ ꯈꯔꯁꯤꯁꯨ ꯏꯪ ꯂꯥꯎꯔꯦ ꯃꯀꯥ ꯂꯥꯝꯃꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯤꯡꯉꯅꯤ ꯑꯩꯒꯤ ꯊꯥꯔꯤꯕꯁꯤꯡꯁꯦ ꯆꯨꯕ ꯉꯥꯏꯔꯛꯄꯗ ꯅꯣꯡꯁꯦ ꯀꯟꯅ ꯆꯨꯔꯦ ꯅꯨꯄꯥꯅ ꯑꯩꯒꯤ ꯏꯟꯖꯥꯡ ꯊꯥꯅꯕ ꯁꯦꯝꯕꯤꯔꯤꯅꯤ
ꯑꯩ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯊꯥꯅꯤꯡꯉꯕ ꯅꯣꯡꯁꯦ ꯌꯥꯝ ꯐꯖꯅ ꯆꯨꯈ꯭ꯔꯦꯕ ꯉꯁꯤꯁꯦ ꯐꯖꯅꯁꯨ ꯃꯪꯉꯦꯕꯀꯣ ꯑꯗ ꯑꯩꯅ ꯃꯥꯗꯤ ꯇꯧꯅꯤꯡꯗꯕꯅꯦ ꯃꯥꯒꯤ ꯊꯕꯛ ꯂꯩꯌꯦꯅ ꯑꯗ ꯑꯩꯅ ꯇꯧꯕꯤꯌꯣꯗ ꯁꯨꯝꯕꯁꯤꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔ ꯆꯪꯕ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯅ ꯈꯔ ꯊꯥꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗꯅ ꯐꯕ꯭ꯔꯥꯅ ꯑꯩꯁꯨ ꯌꯦꯡꯉꯒꯦꯅ ꯇꯧꯋꯦ ꯆꯣꯡꯒꯥꯡꯁꯤꯗ ꯊꯥꯕꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯦ ꯐꯨꯟꯖꯟꯕꯩꯔꯥ ꯈꯪꯗꯦ ꯂꯣꯏꯅ ꯁꯤꯔꯒ ꯀꯩꯅꯣꯝꯃ ꯇꯧꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯄꯣꯂꯥꯡꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯒꯦ ꯇꯧꯅꯤ ꯌꯦꯟꯗꯦꯝꯒ ꯑꯥꯗ ꯃꯌꯥꯡꯇꯣꯟ ꯑꯃ ꯃꯆꯥ ꯑꯃ ꯍꯧꯔꯤꯁꯦ ꯅꯍꯥꯟ ꯀꯩꯅꯣꯅ ꯃꯣꯏꯒꯤ ꯌꯨꯇꯨꯕꯔ ꯀꯩꯅꯣ ꯍꯣꯏꯒꯤ ꯕ꯭ꯂꯦꯁꯤ ꯅꯨꯡ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯇꯩꯗꯤ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯃꯌꯥꯡꯇꯣꯟ ꯑꯃꯈꯛꯀ ꯌꯦꯟꯗꯦꯝꯁꯦ ꯑꯃꯅꯤꯁꯤꯒ ꯉꯥꯏꯍꯧꯔꯦꯕꯀꯣ ꯁꯤꯁꯤꯡꯁꯦ ꯑꯝꯇ ꯁꯤꯟꯗꯣꯛꯄꯤꯔꯒ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯅꯤ ꯂꯩ ꯃꯅꯥꯒꯁꯤ ꯂꯣꯏꯅ ꯁꯥꯕꯒꯤ ꯈꯨꯠꯁꯥꯁꯦ ꯁꯤꯁꯦ ꯂꯣꯏꯅ ꯀꯪꯁꯤꯜꯂꯦ ꯂꯣꯏ ꯀꯪꯁꯤꯜꯂꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯕꯔꯃꯤ ꯀꯝꯄꯣꯁꯇꯨꯒ ꯀꯟꯅ ꯇꯣꯠꯂꯤ ꯂꯣꯏꯊꯣꯛ ꯍꯥꯞꯈ꯭ꯔꯕ ꯂꯣꯏ ꯍꯥꯞꯈ꯭ꯔꯦ ꯁꯤ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯌꯥꯝꯃꯝꯗ꯭ꯔꯦ ꯑꯁꯤꯗ ꯊꯥꯔꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏ ꯂꯧꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯁꯤꯁꯤ ꯃꯈꯥꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯠꯅꯔꯕꯨꯗꯤ ꯍꯥꯞꯄꯦꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯆꯠꯄ ꯉꯝꯗꯕ ꯑꯣꯏꯔꯝꯃꯦꯕ ꯃꯥꯁꯦ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯦ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝꯕꯅꯤꯅꯀꯣ ꯆꯤꯇꯞꯁꯤꯃ ꯊꯟꯅꯕ ꯇꯧꯕꯅꯤꯅ ꯉꯝꯃꯔꯣꯏꯅ ꯈꯤꯇ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣꯅ ꯇꯧꯕꯤꯔꯝꯃꯤꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯑꯦꯛꯁꯔꯁꯥꯏꯁꯅꯤ ꯑꯩꯅ ꯁꯨꯝ ꯄꯥꯝꯃꯨꯖꯕ ꯅꯥꯀꯨꯞꯄꯤꯁꯦ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤꯁꯦ ꯑꯁꯤꯁꯦ ꯁꯤꯈꯤꯗꯣꯔꯦꯅ ꯅꯥꯀꯨꯞꯄꯤꯁꯦ ꯑꯝꯇ ꯁꯦꯝꯗꯣꯛꯀꯦꯅ ꯁꯨꯝ ꯈꯟꯕ ꯀꯨꯏꯔꯕ ꯅꯣꯡ ꯆꯨꯔꯛꯄ ꯉꯥꯏꯕꯗ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯈꯔꯕꯨꯗꯤ ꯍꯧꯔꯕꯅꯦ ꯑꯗꯨꯏꯁꯨ ꯄꯨꯔꯥ ꯏꯪꯗ꯭ꯔꯗꯤ ꯑꯃꯨꯛ ꯁꯤꯈꯤꯗ꯭ꯔꯥꯅ ꯋꯥꯕꯗꯣ ꯑꯁ ꯂꯣꯏꯕ ꯉꯝꯗ ꯂꯩꯔꯦ ꯊꯕꯛꯁꯦ ꯌꯥꯗꯦ ꯑꯗꯨꯝ ꯌꯥꯎꯔꯤꯁꯤꯗꯤ ꯁꯤꯒꯤ ꯑꯆꯧꯕ ꯇꯞꯁꯤꯃ ꯁꯣꯝꯗ ꯍꯣꯡꯖꯤꯟꯕꯤꯔꯦ ꯁꯤꯗꯩꯁꯤꯗ ꯅꯥꯀꯨꯞꯄꯤꯗꯨꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯁꯨ ꯋꯥꯠꯂꯤꯕꯀꯣ ꯑꯩꯈꯣই ꯅꯨꯄꯥꯅ ꯉꯔꯥꯡꯗꯤ ꯀꯩ ꯍꯥꯞꯄꯤꯔꯒ ꯁꯦꯝꯕꯤꯕꯅꯦ ꯑꯗ ꯉꯁꯤ ꯂꯩꯕꯥꯛꯁꯨ ꯀꯣꯊꯣꯛꯄꯤꯔꯝꯃꯦ ꯅꯣꯡ ꯀꯟꯅ ꯆꯨꯕꯒꯤ ꯀꯩꯅꯣ ꯇꯧꯗ ꯉꯥꯏꯔꯤ ꯑꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯞꯆꯟꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯋꯥꯗꯤ ꯋꯥꯔꯦ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯊꯥꯔꯨꯕꯗ ꯍꯤꯡꯉꯦ ꯁꯤꯃꯗ ꯁꯨꯝ ꯊꯝꯕꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯐꯝꯁꯦ ꯂꯣꯏꯅ ꯗ꯭ꯔꯤꯁꯝ ꯇꯧꯔꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯆꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯖꯔꯒ ꯕꯦꯜꯀꯣꯅꯤꯁꯤ ꯄꯤꯛꯄꯅꯤꯅ ꯌꯥꯝ ꯆꯤꯜꯂꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯖꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯗ ꯏꯃꯨꯡꯁꯤꯗꯁꯨ ꯊꯝꯃꯤꯕꯁꯦ ꯏꯃꯨꯡꯁꯤꯗꯒꯤ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯕ ꯃꯐꯝꯗꯩꯁꯨ ꯃꯝꯃꯦ ꯏꯃꯨꯡꯅꯤꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯁꯤ ꯂꯣꯏꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯅꯣꯡꯁꯦ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤ ꯃꯪꯉꯤꯉꯩꯁꯤꯗ ꯅꯣꯡ ꯃꯪꯉꯤꯉꯩꯁꯤꯗ ꯇꯧꯍꯧꯗ꯭ꯔꯗꯤ ꯃꯅꯥ ꯃꯁꯤꯡꯕꯨꯗꯤ ꯈꯔ ꯇꯦꯛꯈꯠꯂꯛꯑꯅꯤ ꯇꯧꯍꯧꯒꯦꯅ ꯃꯅꯥꯒꯁꯨ ꯂꯣꯏ ꯀꯪꯗꯅ ꯇꯧꯔꯤꯁꯨ ꯍꯟꯗꯛꯀꯤ ꯈꯨꯠꯁꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯦꯃꯦ ꯅꯣꯡ ꯅꯤꯅꯤꯈꯛ ꯁꯥꯔ ꯇꯣꯛꯇꯕ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯌꯥ ꯁꯥꯒꯠꯂꯛꯑꯗꯕꯨ ꯂꯦꯞꯇꯅ 45, 46, 47 ꯑꯅ ꯑꯗꯨꯗꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯁꯦꯝꯕ ꯂꯣꯏꯁꯤꯟꯕꯒꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯒꯦ ꯍꯤꯡꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯍꯤꯡꯅꯅꯕ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯇꯧꯔꯤꯁꯦ
ꯁꯤꯁꯤꯅꯗꯤ ꯋꯥꯈꯜꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯍꯧ ꯂꯩ ꯅꯨꯡ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯔꯤ ꯀꯔꯥ ꯈꯔ ꯍꯧꯅ ꯁꯪꯅ ꯂꯩꯕ ꯈꯣꯠꯄ ꯇꯧꯕꯁꯤꯅ ꯅꯨꯡꯉꯥꯏꯕ